Ngasiगी video se trading psychology matangda ai imanawaga wari sanaba adumba call record oiduni. Trading psychology gi matang se topic naina fazana khaido ga ai ta kini. Ada hojigi di call record se oina tabiu psychology gi matang gi de. Mamangi video singda price action gi video series ama thakatpado lepkhrido. Ado atai gi nate hojik season na ra kaino khangde sigi harino na hojik khogi harino na makhon yakpaje si sum khongle nonga madina numita pho sum ahing da ju khong leireba aduna video semba se yadraba si makhon jina aduna matam khradi sigi tinje khongi bawdi matam khradi video semba lepani dara marak ta call record kumba wari sanagi be singdo adugi recording do oina thajarke jing mayam sigi recording je munna tabi sum sanabane sanadra lagaw sarambe ai pesa khawbi sarambe churupu sarambe pisa sarambe ada nang sanarangwanida lagaw thabra thaiga sum sanaiba ada adugi jwa sana matamda khoina tawriba khoina khaliba wakhanche trading gam chanade adugi formula singdo trading pusilak yade professional jwa sanaba professional poker kangu singdi moi pusilak ya ba khale ngoni ko akhoi gumba macha masuna sum taw yeng ye gan chong toy do pasa toy ga harau do chong tawdra muna phawga adugi kokto trading da taw pusilak yade ada kamai da kana habit have pose kaino hai taragadi thaba ma hanjin tawta de habit ole once habit on gi taragadi adugi poto mathang adugi chanaba matam lakpan masam dom tabak tarakani gyan dabra yu hai pose aina ka su tham ponte amur thakpa ni thakpa humla thakpa thakib jage kamai da kana ada masam dom ta sum imana ba yu thakpa masau kana thani ko farakone masam dom thakibne ada habit ase kamaina form tawri no hai ta de khoi miyoi basida tabu tani yo nang siba tani nge nam hayo khoi miyoi base akhoi se khoi apps tagi la e haidana apps ka khoi common ancestor oi ka haidana swan evolution taw taw ro khoi si film ji ore kine miyoi ba khata de sanga sing jine ada akhoi sina thabak taw matam no mo taw do thabak se dugi mati yam gre haidi sada ma sakaduni 차도 팔아 간다 뭐 통화자도니 나트라 안강 웅세나도니 아동 매암 하이디 마tam도 매암 타복시 매암 tawom darkar lay asida khoina wakhalje akhoi gyan je sum thadara conscious mind na thabak tawbuding sum thadara chatla gyan da adu ta ga di khoi cha energy मैम chatro kokse nang thabak tawbu khuding sum khalla lay ren khalla je adum khalla je ko adai nang gari sum thawren khalla je gyari thawba se kanone gyas lekhat tawna hum khala thawse nang adu phajan thawngam grane gai do kolai lai ga wakhan manung da aduna kari gumba thabak kharadi akhoina khoi conscious mind je skip tawum da gale conscious mind di khalli ba wakhan do ai manung analyze tawum lai da asi jine conscious mind sigi pose skip tawum khaktar ka lai aduna tragadi thabak sem ta tawngam mar aduna khoi evolution jida mechanism ko hape ba kenta tadra mechanism je karamba mechanism ka hojigi habit haisine kari gumba thabak kharadi nangna toina hanjin taw taragadi hairiba thabak to auto chalhale masam donna kudam oina hairabada hojigi khoina kaino satan ba chaleng khala seba adeida khoi khongun gar thi phangaba khongun gar phang taragadi hairiba khongun du lai taragadi sida anakpada sa lai ni habaje khongun du gi mai mong mo tawdu khangadune kenta ada khoi sina posina kasi kamaina khangi no kana mamang du dum khongun du thengna kana sa ekta leme ganda bra adeda mathang du sa ekta leme adu no khongun du satlong u kana khoi wakhan automatically la de odu ta di sa da si lai ra ga changa khoi sa do pha du ne ganda bra adu dumaina ne haidi kai gumba thaba ma hanjin taw ta ra ga di habit on mani habit on gi ta de khoi conscious mind yaura ro wakhan khan na ko tum taw ro automatically manung na masala sa ne neuroscience ki da su explain taw ningai lai mai neuroplasticity kai na khoi manung da keno electrical network am cheli ne adugi network to kalak pai ni khok pani ka no biology tamangone axon kai na dendrite ka leitro adum bai da khoi gi kok si da ne khoi gi keno ji tawriba any tawriba thabak khuni ma si magi neuro pathway am semane adugi du electrical signal piraga si taw en piraktra ada kamai da kana thabak khuni ma si magi neuro pathway ma hum sil lai aina ngangi ba sigi wangang style se asi se ekai de la ga habit te la ko ne
ꯑꯩꯅ ꯀꯛꯆꯤꯡ ꯃꯔꯣꯟꯒꯤ ꯇꯥꯏꯞꯇ ꯉꯥꯡꯈꯤꯕ ꯂꯩꯇꯦꯗꯅ ꯑꯩꯒꯤ ꯍꯥꯟꯅ ꯉꯥꯡꯕ ꯁ꯭ꯇꯥꯏꯜꯗꯨꯅꯦꯕ ꯉꯥꯡꯉꯤꯁꯦ ꯍꯣꯏ ꯉꯥꯡꯉꯤꯕ ꯄꯣꯠꯁꯤꯕꯨꯗꯤ ꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯩ ꯈꯜꯂ ꯈꯜꯂ ꯉꯥꯡꯉꯦ ꯀꯔꯤ ꯉꯥꯡꯁꯤꯒꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯅ ꯈꯔ ꯈꯟꯕꯗꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯕꯨ ꯉꯥꯡꯉꯤꯕ ꯇꯣꯟ ꯑꯗꯨ ꯑꯩꯒꯤ ꯁ꯭ꯇꯥꯏꯜ ꯑꯃꯗꯤ ꯀꯩꯅꯣꯗꯩ ꯍꯦꯕꯤꯠꯇꯩꯁꯨ ꯈꯔ ꯌꯥꯎꯔꯛꯏꯅꯦꯕ ꯌꯥꯅꯔꯒꯅꯦꯕ ꯅꯉꯣꯟꯗ ꯉꯥꯡꯉꯤꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯦꯕꯤꯠ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅ꯭ꯌꯨꯔꯣ ꯄꯥꯠꯋꯦꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯠꯄ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯁꯤꯒꯅꯦꯜ ꯆꯠꯄꯒꯤ ꯃꯑꯣꯡꯗꯣ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯗ ꯇꯣꯏꯅ ꯆꯠꯂꯀꯥꯟꯗ ꯌꯥꯝ ꯂꯤꯡꯉꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯇꯧꯕ ꯃꯇꯝꯗ ꯈꯪꯍꯧꯗꯦ ꯃꯁꯥꯅ ꯁꯠ ꯑꯃꯨꯛ ꯇꯧꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯣꯏꯔꯣ ꯃꯆꯥ ꯑꯣꯏꯔꯣ ꯁꯠ ꯑꯃꯨꯛ ꯀꯥꯈꯠꯄ ꯃꯇꯝꯗ ꯍꯥꯟꯅ ꯇꯣꯏꯅ ꯊꯧꯔꯛꯈ꯭ꯔꯕꯅꯤꯅꯅꯦ ꯃꯁꯥꯅ ꯑꯗꯨꯝ ꯊꯧꯖꯈꯤꯕ ꯒ꯭ꯌꯥꯔꯒꯗꯣ ꯄꯥꯜꯂ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯤꯁꯤꯅꯦꯕ ꯍꯦꯕꯤꯠ ꯍꯥꯏꯁꯦ ꯍꯦꯕꯤꯠꯁꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯪꯒꯤ ꯀꯣꯛꯇꯨꯗ ꯑꯩꯈꯣꯏꯁꯦ ꯅꯝꯕꯔ 1 ꯃꯌꯥꯝ ꯂꯩꯀꯣ ꯁꯣꯏꯕꯒꯤ ꯃꯔꯝꯗꯤ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯖꯨꯋꯥꯔꯒꯤ ꯄꯣꯠꯁꯦ ꯍꯦꯕꯤꯠꯁꯦ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯗꯤ ꯂꯣꯏꯅꯔ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯖꯨꯋꯥꯔꯒꯤ ꯄꯣꯠꯁꯦ ꯀꯣꯛꯁꯤꯗ ꯆꯨꯔ ꯂꯥꯛꯄꯅꯦꯕ ꯀꯃꯥꯏꯅ ꯆꯨꯏ ꯀꯥꯟꯗ ꯃꯨꯟꯗꯥ ꯊꯣꯛꯑꯦꯕ ꯅꯪꯅ ꯃꯨꯟꯗꯥ ꯉꯥꯏꯔꯛꯄꯅꯦꯕꯀꯣ ꯃꯨꯟꯗꯥ ꯊꯣꯛꯑꯀꯥꯟꯁꯤꯗ ꯃꯨꯟꯗꯥ ꯅꯪ ꯍꯦꯛ ꯊꯥꯕ ꯀꯥꯟꯗ ꯃꯨꯟꯗꯥꯁꯦ 3ꯂꯛ ꯊꯥꯀꯥꯟꯗ 3ꯂꯛ ꯐꯥꯎꯔꯅꯤ ꯈꯜꯂꯦꯕ ꯑꯗ ꯅꯪꯒꯤ ꯀꯣꯛꯁꯤꯗ ꯑꯃꯒ ꯈꯟꯈ꯭ꯔꯅꯦꯕꯀꯣ ꯃꯨꯟꯗꯥꯅ ꯇꯣꯏꯅ ꯊꯣꯛꯑꯦ ꯇꯥꯕ꯭ꯔꯥ ꯈꯜꯂꯛꯑꯣꯏꯗ꯭ꯔꯥ ꯁꯨꯝꯕ ꯈꯟꯒꯟꯕꯅꯦꯕ ꯑꯁꯤꯕꯨ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯜꯂꯤꯕ ꯃꯤ ꯊꯣꯞꯇꯨꯅꯕꯨ ꯃꯨꯟꯗꯥꯗ ꯇꯣꯏꯅ ꯊꯣꯛꯑꯦ ꯈꯪꯕ꯭ꯔꯅꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯔꯒꯥꯎ ꯃꯔꯨꯗꯨꯅ ꯃꯨꯟꯗꯥ ꯇꯣꯏꯅ ꯊꯣꯛꯀꯦ ꯀꯥꯏꯅ ꯊꯣꯛꯈꯤꯕ ꯂꯩꯇꯦꯕ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯏꯂꯨꯖꯟ ꯃꯌꯥꯝ ꯁꯥꯟꯅꯩꯌꯦꯕ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯦꯡꯕ ꯅꯠꯇꯕ ꯏꯂꯨꯖꯟ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯅꯦꯅ ꯂꯧꯕ ꯃꯌꯥꯝ ꯑꯃ ꯖꯨꯋꯥꯔꯗ ꯁꯥꯟꯅꯔꯤꯕ ꯖꯨꯋꯥꯔꯁꯤꯗ ꯍꯥꯏꯇꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯈꯟꯗꯣꯏꯁꯦ ꯋꯥꯈꯜꯗ ꯃꯤ ꯑꯗꯨꯝ ꯈꯟꯅꯕ ꯂꯩꯌꯦꯕ ꯑꯁ ꯍꯟꯗꯛ ꯊꯥꯔꯦ ꯐꯥꯎꯗ꯭ꯔꯦ ꯗꯕꯜ ꯍꯦꯟꯒꯠꯂ ꯊꯥꯔꯅꯤ ꯐꯥꯎꯗ꯭ꯔꯦ ꯑꯃꯨꯛ ꯐꯥꯎꯕ ꯀꯥꯟꯗ ꯄꯩꯁꯥ ꯇꯣꯡꯉꯤ ꯀꯥꯏꯅ ꯇꯥꯈ꯭ꯔꯕꯁꯦ ꯇꯥꯏꯀꯣ ꯑꯁꯤ ꯃꯥꯔꯇꯤꯟ ꯒꯦꯜ ꯁꯇ꯭ꯔꯦꯇꯦꯖꯤ ꯀꯧꯋꯦꯕ ꯑꯁꯤꯁꯨ ꯏꯂꯨꯖꯟ ꯑꯃꯅꯦꯕ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯁꯨꯡꯇꯥꯟ ꯉꯝꯃꯣꯏꯕ ꯈꯪꯕ꯭ꯔꯥ ꯃꯥ ꯑꯗꯨ ꯄꯣꯠꯇꯣ ꯄꯩꯁꯥ ꯇꯥꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯅ ꯍꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯁꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯔꯣꯏꯒꯦꯕ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯗꯤꯞꯂꯤ ꯈꯟꯕ ꯑꯃ ꯗꯔꯀꯥꯔ ꯁꯨꯃꯥꯏꯅ ꯖꯨꯋꯥꯔꯒꯤ ꯑꯣꯏꯕ ꯌꯥꯗꯕ ꯏꯂꯨꯖꯟ ꯃꯌꯥꯝ ꯈꯜꯂꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣই ꯏꯃꯣꯁꯟꯁꯤꯁꯨ ꯌꯥꯝ ꯁꯥꯟꯅꯩꯑꯕ ꯏꯃꯣꯁꯟꯁꯦ ꯇ꯭ꯔꯦꯗꯤꯡꯗ ꯏꯃꯣꯁꯟ ꯌꯥꯝꯅ ꯑꯞ ꯗꯥꯎꯟ ꯂꯩꯕꯁꯤ ꯌꯥꯗꯦꯕꯀꯣ ꯑꯗꯨꯕꯨ ꯖꯨꯋꯥꯔ ꯁꯥꯟꯅꯔ ꯀꯥꯟꯗ ꯊꯣꯞꯇꯨꯅ ꯍꯥꯏꯒꯠꯂꯝꯗꯥꯏ ꯃꯤꯍꯨꯟꯁꯦ ꯈꯞ ꯆꯣꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯂꯒꯥꯎꯒꯤ ꯊꯣꯞꯇꯣ ꯍꯥꯒꯠꯂꯝꯗꯥꯏꯗ ꯑꯩꯒꯤꯁꯨ ꯐꯥꯎꯔꯣꯏꯗ꯭ꯔꯥ ꯃꯤꯍꯨꯟꯁꯦ ꯈꯞ ꯆꯣꯡꯉꯦꯕ ꯑꯗꯨꯒꯤ ꯆꯣꯡꯕ ꯃꯤꯍꯨꯟꯗꯣ ꯇ꯭ꯔꯦꯗꯤꯡꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯖꯨꯋꯥꯔꯁꯦ ꯍꯥꯏꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯂꯒꯥꯎ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯇꯣꯏꯅ ꯁꯥꯟꯅꯔꯛꯄꯅ ꯁꯤꯒꯤ ꯃꯤꯍꯨꯟ ꯈꯞꯄꯁꯦ ꯉꯁꯤꯁꯨ ꯈꯞꯄꯤ ꯉꯔꯥꯡꯁꯨ ꯈꯞꯄꯤ ꯇꯣꯏꯅ ꯗꯤꯋꯥꯂꯤ ꯃꯇꯝ ꯈꯨꯗꯤꯡ ꯈꯞꯄꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯅꯪ ꯍꯦꯕꯤꯠ ꯑꯣꯏꯅ ꯆꯪꯈ꯭ꯔꯦꯕ ꯑꯗꯨꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯄꯩꯁꯥ ꯊꯥꯕꯒꯤ ꯊꯕꯛꯅꯦꯕ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯅꯪꯅ ꯈꯜꯂꯣꯏꯅ ꯖꯨꯋꯥꯔ ꯅꯠꯇꯦꯅ ꯈꯜꯂꯁꯨ ꯃꯅꯨꯡꯒꯤ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯅ꯭ꯌꯨꯔꯣ ꯄꯥꯠ ꯋꯦ ꯑꯃ ꯂꯩꯈꯤꯗ꯭ꯔꯣ ꯑꯗꯨꯒꯤ ꯃꯃꯤꯗꯨꯗ ꯅꯪ ꯖꯨꯋꯥꯔꯒꯤ ꯍꯧꯖꯤꯛꯀꯤ ꯏꯂꯨꯖꯟ ꯃꯌꯥꯝꯗꯣ ꯂꯥꯛꯀꯅꯦꯕ ꯑꯩꯅꯕꯨꯗꯤ ꯇꯥꯛꯇꯣꯏꯅꯦꯕ ꯅꯣꯏꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧ ꯑꯁꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯅ ꯁꯤꯅꯤ ꯁꯤ ꯇꯧꯔꯒꯗꯤ ꯁꯤ ꯇꯧꯑꯅ ꯇꯥꯛꯀꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯇꯥꯛꯀꯗꯣꯏꯁꯦ ꯇꯁꯦꯡꯕ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯇꯥꯛꯀꯗꯣꯏꯁꯦ ꯍꯥꯏꯗꯤ ꯏꯕꯤꯗꯦꯟ ꯂꯩꯔ ꯇꯥꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯁꯤꯗꯤ 100% ꯑꯝꯇ ꯅꯠꯇꯦꯕ ꯑꯗꯨꯅꯅꯦꯕ ꯅꯪꯅ ꯎꯠꯄꯥꯠ ꯃꯌꯥꯝ ꯈꯜꯂꯛꯀꯗꯣꯏꯁꯦ ꯑꯗꯨ 100% ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯑꯪꯀꯒꯤ ꯅꯤꯌꯣꯝꯗꯩ ꯇꯥꯛꯀꯗꯣꯏꯅꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗꯒꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯇꯧꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯥꯏꯕ ꯃꯌꯥꯝ ꯇꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯅꯪ ꯉꯁꯥꯏꯒꯤ ꯖꯨꯋꯥꯔꯒꯤ ꯃꯃꯤ ꯑꯃ ꯇꯥꯈꯤꯗ ꯀꯣꯛꯇ ꯑꯗꯨꯒꯤ ꯃꯃꯤꯗꯨꯅ ꯑꯣꯏꯕ ꯌꯥꯗꯕ ꯏꯂꯨꯖꯟ ꯃꯌꯥꯝ ꯄꯨꯊꯣꯔꯛꯀꯅꯦꯕ ꯆꯠꯅ ꯌꯥꯗꯕ ꯑꯗꯨꯒꯤ ꯆꯠꯅꯕ ꯌꯥꯗꯕꯗꯨꯅ ꯅꯪ ꯊꯕꯛꯇꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯅꯪ ꯄꯩꯁꯥꯁꯨ ꯃꯥꯡꯍꯜꯂꯛꯀꯅꯦꯕ ꯉꯁꯥꯏꯒꯤ ꯃꯤꯍꯨꯟ ꯆꯣꯡꯕ ꯆꯣꯡꯗꯕ ꯀꯥꯏꯗꯣ ꯃꯤꯍꯨꯟ ꯆꯣꯡꯉꯁꯨ ꯑꯩ ꯑꯗꯨꯝ ꯆꯣꯡꯉꯁꯨ ꯔꯨꯜ ꯏꯟꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯔꯨꯜ ꯏꯜꯂ ꯂꯣꯏꯔꯦ ꯏꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯃꯤꯍꯨꯟꯗꯨꯅ ꯆꯣꯡꯉꯗꯤ ꯑꯗꯨꯝꯕꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯄꯣꯠꯅꯦꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯁꯤꯗ ꯇ꯭ꯔꯦꯗꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯥꯕ꯭ꯔꯥ ꯃꯒꯨꯟ ꯇ꯭ꯔꯦꯗꯔ ꯍꯥꯏꯕꯁꯦ ꯒꯨꯟꯅꯦꯕ ꯅꯪ ꯈꯪꯉꯣ ꯒꯨꯟꯅꯦꯕ ꯀꯔꯝꯕ ꯒꯨꯟꯅꯣ ꯍꯥꯏ ꯀꯥꯟꯗ ꯇ꯭ꯔꯦꯗꯤꯡ ꯏꯟ ꯖꯣꯟ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯖꯣꯟꯗ ꯀꯩꯒꯨꯝꯕ ꯆꯪ ꯇꯥꯔꯕ ꯖꯣꯟꯗ ꯆꯪ ꯇꯥꯔꯒꯗꯤ ꯅꯪ ꯇ꯭ꯔꯦꯗꯔ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨ ꯖꯣꯟꯗ ꯆꯪꯕ ꯍꯥꯏꯁꯦ ꯃꯒꯨꯟ ꯑꯃꯅꯦꯕꯀꯣ ꯀꯔꯝꯕ ꯒꯨꯟꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯤꯍꯨꯟ ꯈꯞ ꯆꯣꯡꯉꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝꯕ ꯑꯝꯇ ꯆꯣꯡꯗꯕ ꯁꯥꯟꯇꯤꯗ ꯇꯧꯒꯗꯧꯕ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪ ꯉꯝꯒꯗ꯭ꯔꯕ ꯑꯝꯇ ꯌꯦꯡꯉꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦꯕ ꯇ꯭ꯔꯦꯗꯤꯡ ꯇꯣꯛꯈ꯭ꯔꯣ ꯅꯪ ꯂꯨꯄꯥ 1,000 ꯄꯥꯏꯔꯒ ꯂꯒꯥꯎ ꯍꯣꯔꯦꯟ ꯗꯤꯋꯥꯂꯤ ꯂꯥꯛꯇꯣꯔꯦꯗꯅ ꯂꯒꯥꯎ ꯊꯥꯍꯟꯒꯦꯕꯀꯣ ꯅꯪ ꯃꯤꯍꯨꯟ ꯆꯣꯡꯗꯕꯤꯗ ꯑꯝꯇ ꯉꯝꯒꯗ꯭ꯔꯣ ꯂꯦꯞꯄ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯝꯒꯗ꯭ꯔꯥ
ngam adugi pot tu ma ko khan bam da ka le Adum power wakta adum chongi gino. adum chonge Man hadi thaw harau. gira oigira kano to bo gira mang bo gira mendi sum chonge adugi pot to pusilak pa yate adu iba taragadi amuk aina haisina adu mindu chong lai ta di seran toran mem toro khini bai wari kona lake ba sum bai wari karama ina trading de seran to lakhani ha adu mindu kama ina chong haloi de ge ha ba sina tro maru ri se sine bo ri adu bu kana go mi khara madi trading psychology yaud de ta to ni ta asigi magi niyom je ta to ni ta ini ta to ni aina mana habji hare ba trading psychology yaud de ha po se kari ga mane kana oja na ko de larik pa de ya de imai pa ni sa cha ba ya de maram u haidra haina lai pau haina khoi pa gi dong atane kan ta ra adu po tu mai na ne asi trading psychology ya isam cham ta khi ba ro si po si ada ta ka adu gi ne ba ina sa ai gi wari du mem laktra ada aina no ta ningi si ke ne kan hauji ki song yo mi hindo karmai na phadai ji ke si ne ta ningi samna na ta manung gi ta manung gi mathiwong bari ni kok tho adu taragadi kari darka lege kana han bada khoigi keno se habit ne ba nang hoji gi min chongi do habit formation ama tawi bai ne adu taragadi habit che karmaina thugai ni haba pose asi mu darka la ne natra keno go mane ju thakpo go mane yu di thau re yu di la sur ne idik oi ne bai yu se habit ne si ju thakpa yu habit oi na ai nang khang wani ai yu jaw thakpa mi ne ko ai to ki ba chai ani helam ada trading ne to halak bane si trading gi lakpa concept to han gi bane atop lari kra ko ada kamai da kan si yu di thak etha yu thakpa mi sing ga khan ba loi to ni ngam no ma le moi so ai yu se thakpa to ni da ha de ne adu to pa song mo asum thak ta la kha de ne ada imai pa na ha de ne ko ibo nang yu thakpa to ina moi ha be wa ne manung nu swa ya ro ai nga sa ha ba do nang lupa lising am pa chalo lagaw thau min chong de bi thau hai de ne hai gidra ya ro na chong tra adu mai na sum yu dum thakini adu e batara ga di ai si yum tha cha ga ai na kamai ta be kan si da yu si thak pa kamai to ka ni ha po si trading de gi la khi po ne han ba adu matung de habit kai kamai na formation to wa thu ai ba du lai kha pa re adu atomic habit ka lai kha pa e ken ta adu kari gum thut law ba simple step khara ai na taw e perform kara habit che thu ai na bai ta niyom kara directly di khoi habit che thu ai ngam mo ai thang chi wa sa jo he ndi yu tha ro na challenge to sa ya ro manung da gi ne to manung emotion ma'am do na ne bai ni yu tha ni ba kho to ma'am lai hin para ba kha le yo moi ma sak che u ga na ya de lai ba so ngam de gari thau la ba nung da wa da hoji gi ma na ba sai ma mi ne pa la ro ba ma ai u ra ba yum da lai ngam de lawo thap ma ma gi kanu do loi ramani kaleja do loi ramani law kaleja do ngang na gra ba phone taw ra ne bai na na asu ma por le ada ina ai di technique ma'am sin na ra ko indirectly ai di khoi gi challenge taw da ai to again hai da bi da ne technique ma'am sin na ai yu thak to ke adu na chak chana ba yu thak te na tha roi da ne asumai na nang na chong ba mi hun trading taw da ya de hai ba po to ya de khang khang na taw rai ma'am da technique sin na ra ga gan da ba technique sin na ga adu hi habit ta thugai do ne thugai bam da ga le hana da gi phat na la ne ko habit to nang trading taw de ga ya ro makal ani ne trading taw ma tam da chang gi habit phat ta ba ma hi yam sa ti adu na ne sungang khang do mi tak no phai khang ma mi tak to so khang ma mi de moi de chakra view chang mai ne phat ta ba habit che he na chang e mana trading tam bu do haina bo na ma tam da adu ga ma ti phat ta ba habit mem chang e si position dok bu da khara why hadi loi yai ko ai yu thak to ini natra ganja thamini dendra ching class 8 ta dendra ching ami nei adu loi to ini gan ta di nishan no sa sa ma te wakhan bo niyom chum da abim khale wakhan niyom chum da kamai na khan ni ka na sum ji formula lai apply taw da na kho ta nam chahot na hona jari gan da sumai na nangon da phat ta ba lai be habit sing to thugai bam da ka lai arai bane stock market ki buy sell to arai bane technical analysis arai bane market ta kuina lai di loi haiga do ngotani ngasi paisa mangi singse analysis to hai be mi ngatane kana na mahan ge kana hojiki psychology wat ta
ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗ ꯑꯩꯅ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯀꯃꯥꯏꯅ ꯂꯩꯅꯤꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅ ꯀꯥꯟꯗ ꯑꯩ ꯅꯉꯣꯟꯗ ꯂꯣꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯝꯕꯤꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯕ ꯅꯠꯇꯕ ꯂꯥꯏꯔꯤꯛ ꯀꯃꯥꯏꯅ ꯄꯥꯅꯤ ꯁꯤ ꯇꯥꯛꯀꯗꯧꯕ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯍꯦꯕꯤꯠꯇꯣ ꯍꯧꯔꯀꯥꯟꯗ ꯅꯪ ꯍꯧꯖꯤꯛꯀꯤ ꯐꯠꯇꯕ ꯍꯦꯕꯤꯠ ꯊꯥꯗꯣꯛ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯦꯕꯤꯠꯁꯦ ꯀꯔꯝꯍꯥꯏꯅ ꯐꯣꯝ ꯇꯧꯈꯤꯕꯅꯣ ꯋꯥꯔꯤꯗꯣ ꯍꯤꯁꯇ꯭ꯔꯤꯗ ꯍꯧꯔꯒ ꯀꯔꯝꯍꯥꯏꯅ ꯗꯥꯏꯔꯦꯛ ꯈꯟꯅ ꯉꯝꯃꯣꯏꯕ ꯏꯟꯗꯥꯏꯔꯦꯛꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯥꯊꯩ ꯃꯣꯏꯁꯦ ꯀꯣꯛ ꯁꯥꯟꯅꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯍꯦꯕꯤꯠ ꯈꯪꯗꯦ ꯑꯦꯅꯤ ꯄꯣꯠꯁꯤꯡꯁꯦ ꯃꯅꯨꯡꯗꯒꯤ ꯁꯥꯟꯅꯔꯛꯄ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯊꯥꯗꯣꯛꯑꯒꯀꯣ ꯍꯥꯏꯗꯤ ꯗꯣꯄꯥꯃꯤꯟ ꯀꯥꯏꯅ ꯂꯩꯔꯤꯗ ꯅꯪ ꯀꯩꯅꯣ ꯈꯪꯉꯝꯒꯅꯤ ꯕꯥꯏꯑꯣꯂꯣꯖꯤ ꯂꯧꯕꯅꯤꯅ ꯁꯦꯔꯤꯇꯣꯅꯤꯟ ꯀꯥꯏꯅ ꯍꯣꯔꯃꯣꯟ ꯃꯌꯥꯝ ꯂꯩ ꯁꯤ ꯍꯣꯔꯃꯣꯟꯁꯦ ꯂꯣꯏ ꯁꯥꯟꯅꯔꯛꯄꯅꯦ ꯃꯅꯨꯡꯗꯒꯤ ꯁꯥꯟꯅꯔꯛꯄ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯗꯦꯕ ꯆꯥꯛ ꯂꯥꯝꯕ ꯅꯪ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯕ꯭ꯔꯕ ꯉꯝꯗꯦꯕ ꯑꯁꯤ ꯄꯣꯠꯁꯦ ꯍꯣꯔꯃꯣꯟꯅ ꯃꯅꯨꯡꯗ ꯁꯥꯟꯅꯔꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯥꯟꯗ ꯍꯣꯔꯃꯣꯟꯅꯅꯦꯕ ꯂꯣꯏꯅ ꯅꯪ ꯃꯤꯍꯨꯟ ꯆꯣꯡꯕ ꯈꯣꯠꯄ ꯇꯧꯔꯛꯏꯗꯣ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯈꯟꯅꯗꯕꯤꯗ ꯏꯟꯗꯥꯏꯔꯦꯛꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯗꯥꯏꯔꯦꯛꯂꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯍꯦꯕꯤꯠ ꯑꯃ ꯐꯣꯝ ꯇꯧꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯐꯕ ꯍꯦꯕꯤꯠ ꯑꯃ ꯇꯞ ꯇꯞꯅ ꯁꯦꯝꯒꯠꯇꯣꯏꯕ ꯑꯐꯕ ꯍꯦꯕꯤꯠꯇꯨꯅ ꯃꯄꯨꯡ ꯐꯥꯀꯥꯟꯗ ꯑꯃꯗꯨ ꯀꯥꯏ ꯂꯩꯔꯝꯗꯣꯏꯅꯦꯕ ꯊꯨꯒꯥꯏꯗꯣꯏꯅꯦꯕ ꯑꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯁꯤꯅꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯗ ꯁꯨꯝ ꯑꯩꯅ ꯇꯥꯛꯅꯤꯡꯕ ꯁꯤ ꯄꯣꯠꯁꯦ ꯅꯪ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯌꯣ ꯁꯨꯡꯃꯪ ꯃꯪꯉꯣꯏꯕ ꯑꯩꯅ ꯇꯥꯛꯀꯦ ꯈꯜꯂꯤꯁꯦ ꯑꯩꯅꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯁꯦ ꯇꯧꯅꯔꯝꯒꯅꯤꯀꯣ ꯑꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯀꯥꯏꯗꯒꯤ ꯈꯪꯉꯒꯦ ꯀꯥꯟꯗ ꯑꯇꯣꯞꯄ ꯇ꯭ꯔꯦꯗꯤꯡꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕ ꯂꯥꯏꯔꯤꯛꯇꯒꯤꯅꯦ ꯐꯪꯉꯤꯕ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯇ꯭ꯔꯦꯗꯤꯡ ꯂꯥꯏꯔꯤꯛꯇꯩ ꯐꯪꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯗꯨꯅꯦꯕ ꯇꯥꯛꯇꯣꯏꯁꯦ ꯊꯥꯖꯕ ꯑꯀꯤꯕ ꯀꯔꯤꯅꯣ ꯁꯤ ꯃꯔꯛꯇ ꯌꯥꯎꯔꯛꯀꯗꯣꯏꯁꯦ ꯑꯀꯤꯕꯁꯤ ꯀꯔꯤꯅꯣ ꯑꯀꯤꯕꯒꯤ ꯃꯔꯝꯁꯤꯗ ꯁꯨꯝ ꯅꯩꯅꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯅꯩꯅꯔꯛꯀꯅꯤ ꯕꯤꯂꯤꯐꯁꯤ ꯀꯔꯤꯅꯣ ꯅꯩꯅꯔꯛꯀꯅꯤ ꯕꯤꯂꯤꯐ ꯁꯤꯖꯤꯟꯅꯔꯛꯀꯅꯦꯕ ꯊꯥꯖꯕꯁꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯍꯣꯏ ꯈꯔꯗꯤ ꯊꯥꯗꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯅꯪꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯃꯥꯁꯇꯔꯁꯨ ꯇꯧꯔꯝꯃꯅꯤ ꯃꯥꯁꯇꯔ ꯇꯧꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕ ꯍꯥꯏꯁꯦ ꯃꯇꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯗꯅ ꯀꯣꯛꯇꯣ ꯃꯌꯥꯝ ꯊꯥꯗꯔꯛꯏꯅꯦꯕ ꯑꯗꯨ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯤꯗꯀꯩꯁꯨ ꯊꯥ 3 ꯈꯛ ꯊꯥꯗꯕꯗꯤ ꯌꯥꯏꯗꯅ ꯀꯣꯛꯇꯣ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯐꯥꯎ ꯊꯥꯗꯅꯤꯡꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯄꯨꯂꯞ ꯃꯨꯟꯅ ꯍꯩꯕꯗꯨꯅꯤ ꯑꯗꯨꯅꯦ ꯋꯥꯔꯤꯗꯣ ꯌꯧꯔꯦ ꯑꯗꯨꯗꯨꯅꯅꯦꯕ ꯅꯍꯥꯟ ꯑꯩꯅ ꯃꯣꯏꯒꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯃꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯥꯛꯄꯗ ꯋꯥꯏ ꯑꯩ ꯉꯝꯅꯕꯗꯤ ꯑꯩ ꯇꯥꯍꯜꯂꯦꯗꯅ ꯑꯩꯅ ꯍꯪꯉꯛꯅꯤꯡꯉꯤ ꯄꯣꯠꯇꯣ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯃꯥꯅ ꯀꯩꯒꯨꯝꯕ ꯍꯥꯟꯅ ꯈꯪꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯉꯝꯅꯦꯕ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯤꯕ ꯃꯣꯏꯗ ꯅꯪ ꯕꯥꯏ ꯇꯧꯔꯤꯗꯣ ꯁꯣꯏꯔꯦ ꯍꯥꯏꯗꯤ ꯁꯥꯎꯒꯠꯂꯛꯏꯗꯣ ꯃꯥ ꯁꯥꯎꯒꯠꯂꯛꯏꯗꯣ ꯚꯥꯏ ꯈꯨꯇꯧꯗꯣ ꯁꯣꯏꯔꯦ ꯑꯩꯅ ꯁꯣꯏꯔꯦ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯅꯠꯇꯦꯕ ꯅꯪ ꯌꯥꯎꯔꯤ ꯄꯩꯁꯥꯗꯣ ꯄꯨꯂꯞ ꯑꯣꯏꯅ ꯔꯤस्क ꯂꯧꯕꯗꯣ ꯁꯣꯏꯔꯦ ꯍꯥꯏꯅꯤꯡꯕꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯃꯥ ꯂꯨꯄꯥ 30,000 ꯀꯩꯅꯣꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ 10x ꯂꯧꯔꯦ ꯍꯥꯏ 10x ꯍꯥꯏꯗꯤ ꯃꯥꯔꯖꯤꯟ ꯀꯩꯅꯣ ꯂꯦꯚꯔꯦꯖ ꯂꯧꯔꯤꯅꯦꯕ ꯂꯦꯚꯔꯦꯖ ꯂꯧꯔ ꯄꯨꯂꯞ ꯊꯥꯖꯤꯜꯂꯦꯕ ꯑꯩꯅ ꯁꯣꯏꯔꯦ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯃꯥ ꯇ꯭ꯔꯦꯠ ꯇꯧꯅꯣ ꯀꯩꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯕꯤꯠ ꯀꯣꯏꯟꯂ ꯀꯩꯅꯣ ꯑꯇꯣꯞꯄ ꯀꯩꯅꯣ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯈꯔ ꯑꯗꯨ ꯊꯥꯗꯅꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯪꯒꯤ ꯔꯤस्क ꯃꯦꯅꯦꯖꯃꯦꯟꯗꯣ ꯁꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯑꯗ ꯑꯃꯨꯛ ꯔꯤस्क ꯃꯦꯅꯦꯖꯃꯦꯟ ꯑꯩ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯕ ꯑꯩꯅ ꯁꯣꯏꯔꯦ ꯍꯥꯏꯕ ꯃꯤꯗꯣ ꯑꯗꯨꯗꯤ ꯃꯥ ꯑꯗꯨꯝ ꯁꯧꯒꯠꯂꯛꯇꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯇꯧꯔꯤꯕ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯥꯏꯜꯗꯣ ꯌꯥꯗꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯌꯥꯗ꯭ꯔꯗꯤ ꯃꯣꯏ ꯄꯩꯁꯥꯗꯣ ꯂꯣꯏ ꯃꯥꯡꯉꯤꯅꯦ ꯇꯣꯡꯉꯒ ꯍꯦꯟꯅ ꯃꯥꯡꯉꯤꯅꯦꯕ ꯂꯒꯥꯎꯗ ꯇꯣꯡꯉ ꯃꯥꯡꯗ꯭ꯔꯥ ꯀꯩꯅꯣꯅꯦꯕ ꯂꯒꯥꯎ ꯊꯥ ꯃꯤꯁꯤꯡꯁꯦ ꯇꯣꯡꯉꯝꯃꯦ ꯂꯣꯏ ꯍꯥꯏꯕꯅꯦꯕ ꯍꯟꯕꯗ ꯂꯣꯏ ꯈꯨꯠꯊꯦꯡ ꯍꯟꯈꯤꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯌꯥꯎꯗ꯭ꯔꯕ ꯅꯪ ꯄꯩꯁా ꯇꯣꯡꯉꯦꯅ ꯈꯜꯂꯁꯦꯕ ꯗꯥꯎ ꯌꯥꯗꯅ ꯂꯨꯄꯥ 2,00,000 ꯇꯣꯡꯉꯦꯅ ꯈꯜꯂꯁꯦꯕ 2,00,000 ꯇꯣꯡꯉꯤꯗꯣ ꯆꯞ ꯃꯥꯟꯅꯩꯕ ꯉꯁꯥꯏꯒꯤ ꯂꯒꯥꯎꯗ ꯇꯣꯡꯉꯝꯃꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯅꯪ ꯊꯣꯛꯄꯗꯗꯤ ꯖꯤꯔꯣꯗ ꯊꯣꯛꯈꯤꯅꯦꯕ ꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯖꯤꯔꯣ ꯊꯣꯛꯈꯤꯅꯦꯕ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯌꯥꯎꯔ ꯐꯖꯅ ꯇ꯭ꯔꯦꯠ ꯇꯧ ꯇꯥꯔꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯇ꯭ꯔꯦꯗꯤꯡ ꯇꯧ ꯌꯥꯅꯦꯕ ꯄꯩꯁꯥꯗꯨ ꯁꯨꯝ ꯈꯣꯠꯄ ꯌꯥꯅꯦꯕ ꯊꯣꯛꯈꯤꯕ ꯅꯠꯇꯕ ꯊꯣꯛꯈꯤꯕ ꯍꯥꯏꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯔꯣꯏꯗꯅ ꯑꯩ 2,00,000 ꯈꯛ ꯂꯧꯔꯒ ꯄꯨꯟꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯔꯣꯏ ꯍꯥꯏꯕꯁꯦ ꯑꯁꯤꯐꯥꯎ ꯋꯥꯅꯦꯕ ꯉꯁꯥꯏ ꯂꯒꯥꯎꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥ ꯖꯤꯔꯣ ꯆꯠꯈ꯭ꯔ ꯃꯥꯡꯉꯤꯅꯦꯕ ꯑꯗꯣ ꯅꯪꯅ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯦ ꯐꯖꯅ ꯂꯤꯡꯉꯕ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯨ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯩꯅ ꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯁꯦ ꯑꯇꯩ ꯅꯠꯇꯕ ꯀꯩꯅꯣ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯕꯨ ꯑꯣꯏꯁꯅꯨ ꯋꯥꯏꯀꯣꯞ ꯃꯥꯔꯀꯦꯠ ꯁꯥꯏꯀꯜꯕꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯟ ꯃꯥꯔꯀꯦꯠ ꯊꯤꯑꯣꯔꯤꯕꯨ ꯑꯣꯏꯁꯅꯨ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯤ ꯃꯔꯨ ꯂꯣꯏ ꯑꯣꯏꯌꯦꯕ ꯃꯣꯏ ꯈꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯁꯤ ꯈꯪꯅ ꯉꯥꯛꯇꯅꯦꯕ ꯃꯤꯁꯤꯡꯅ ꯄꯩꯁା ꯃꯥꯡꯉꯝꯃꯤꯁꯦ ꯑꯁꯤꯗꯤ ꯃꯥꯔꯀꯦꯠꯇ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯅꯪ ꯂꯣꯏ ꯈꯪꯉꯛꯀꯅꯦꯕ
ꯑꯗꯣ ꯈꯪꯅ ꯃꯤꯁꯤꯡꯁꯦ ꯄꯩꯁꯥ ꯃꯥꯡꯕꯒꯤ ꯃꯔꯝꯗꯨꯅꯦꯕ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯑꯁꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯁꯤ ꯅꯪ ꯀꯣꯛꯇ ꯍꯥꯞꯇꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯇ꯭ꯔꯦꯗꯔꯁꯤꯡꯁꯦ ꯃꯣꯏ ꯋꯥꯈꯜꯗ ꯈꯜꯂꯤꯁꯦ ꯅꯪꯅꯁꯨ ꯈꯜꯂꯝꯒꯅꯤ ꯑꯁꯨꯝꯕ ꯒ꯭ꯔꯥꯐꯀꯤꯁꯤ ꯃꯣꯃꯦꯟ ꯑꯁꯤ ꯈꯔ ꯈꯪꯉꯒꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏꯌꯦꯅ ꯈꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯞꯆꯤꯡꯉꯦ ꯑꯗꯨ ꯅꯠꯇꯦ ꯑꯗꯨ ꯈꯪꯕꯅ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯁꯪꯁꯥꯔ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯁꯤꯅꯦꯕ ꯑꯩꯅ ꯅꯪ ꯀꯣꯛꯇ ꯍꯥꯞꯅꯤꯡꯉꯤꯁꯦ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯉꯝꯕ꯭ꯔꯥ ꯁꯤꯅꯦ ꯅꯇꯥꯎꯅ ꯇꯥꯛꯀꯦꯅ ꯈꯜꯂꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯔꯒꯁꯦ ꯇ꯭ꯔꯦꯗꯤꯡꯒꯤ ꯇ꯭ꯔꯦꯗꯤꯡꯁꯤꯁꯨ ꯕꯤꯖꯤꯅꯦꯁ ꯑꯃꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯁꯤ ꯌꯨꯝꯗ ꯃꯤ ꯃꯊꯥ ꯁꯥꯕ ꯈꯣꯠꯄ ꯃꯇꯝ ꯂꯩꯇ꯭ꯔꯥ ꯃꯇꯝ ꯍꯣꯏ ꯇ꯭ꯔꯦꯗꯤꯡꯁꯨ ꯃꯇꯝ ꯂꯩꯀꯣ ꯑꯗꯒꯤ ꯃꯤ ꯁꯦꯟꯅꯕ ꯈꯣꯠꯄ ꯃꯦꯅꯦꯖꯔ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯅꯪ ꯀꯔꯕꯥꯔ ꯇꯧꯔꯛꯄꯗ ꯋꯥꯀꯔ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯋꯥꯀꯔꯗꯨꯅ ꯊꯕꯛ ꯁꯨꯗꯦ ꯇꯧꯅꯤ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯏꯟꯚꯦꯁꯃꯦꯟꯁꯨ ꯌꯥꯝ ꯆꯥꯎ ꯆꯪꯉꯤꯗꯅ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦꯕ ꯑꯗꯣ ꯀꯔꯕꯥꯔꯁꯤ ꯇꯧꯔꯅꯦꯕ ꯀꯔꯕꯥꯔ ꯇꯧꯔꯒ ꯑꯃꯨꯛ ꯀꯔꯕꯥꯔ ꯍꯥꯏꯔꯤꯕ ꯀꯔꯕꯥꯔꯗꯨꯗ ꯑꯩ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯀꯔꯤꯗ ꯗꯤꯄꯦꯟ ꯇꯧ ꯀꯌꯥꯝ ꯇꯥꯅꯤꯁꯤ ꯀꯔꯤꯗ ꯗꯤꯄꯦꯟ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯔꯀꯦꯠꯇ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯑꯩꯁꯦ ꯌꯦꯟ ꯂꯣꯏꯕ ꯑꯣꯏꯔꯦ ꯉꯥꯅꯨ ꯂꯣꯏꯕ ꯑꯣꯏꯔꯦ ꯆꯤꯡꯒꯨꯝ ꯊꯥꯕ ꯍꯥꯏꯔꯁꯦꯕꯀꯣ ꯆꯤꯡꯒꯨꯝ ꯊꯥꯕ ꯍꯥꯏꯔꯁꯦ ꯆꯤꯡꯒꯨꯝ ꯊꯥꯔꯤꯁꯦ ꯑꯩꯅ ꯊꯥꯔꯤꯁꯦ ꯃꯅꯤꯄꯨꯔꯅꯦꯕ ꯃꯅꯤꯄꯨꯔꯅꯦ ꯑꯩꯅ ꯅꯤꯡꯊꯧꯈꯣꯡ ꯃꯆꯥꯅꯦꯕ ꯑꯗ ꯑꯩꯅ ꯆꯤꯡꯒꯨꯝꯁꯦ ꯊꯥꯔꯒ ꯅꯤꯡꯊꯧꯈꯣꯡ ꯕꯖꯥꯔꯗ ꯐꯣꯀꯁ ꯄꯤ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯌꯥꯝ ꯊꯥꯔꯁꯨ ꯉꯝꯃꯣꯏꯕ ꯃꯥꯔꯀꯦꯠ ꯌꯥꯝ ꯄꯤꯛꯑꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯐꯣꯀꯁ ꯇꯧꯗꯣꯏꯁꯦ ꯏꯝꯐꯥꯜ ꯑꯃ ꯐꯣꯀꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯏꯝꯐꯥꯜꯁꯦ ꯃꯥꯔꯀꯦꯠ ꯆꯥꯎꯋꯦꯕ ꯑꯗꯨꯅ ꯏꯝꯐꯥꯜꯁꯤꯗ ꯊꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯆꯤꯡꯒꯨꯝꯁꯦ ꯈꯔ ꯆꯥꯎꯅ ꯊꯥꯕ ꯌꯥꯏꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯝꯐꯥꯜꯁꯤꯗ ꯌꯣꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩ ꯄꯩꯁా ꯐꯪꯗꯣꯏꯅꯦꯕ ꯃꯥꯔꯀꯦꯠ ꯆꯥꯎꯕꯅꯤ나 ꯄꯩꯁꯥ ꯈꯔ ꯌꯥꯝ ꯐꯪꯒꯅꯦꯕ ꯑꯩ ꯄꯩꯁꯥ ꯈꯔ ꯄꯥꯏꯅꯦꯕ ꯑꯗꯩ ꯑꯩꯁꯦ ꯃꯌꯥꯝ ꯇꯥꯜꯂꯒꯦꯅ ꯈꯜꯂꯁꯦꯕ ꯀꯔꯣꯔ ꯃꯌꯥꯝ ꯇꯥꯜꯂꯒꯦꯅ ꯈꯜꯂꯁꯦꯕ ꯏꯝꯐꯥꯜꯒꯤ ꯃꯥꯔꯀꯦꯠꯁꯤꯅ ꯌꯥꯗꯣꯔꯤꯕ꯭ꯔꯕ ꯌꯥꯔꯔꯣꯏ ꯑꯩꯅ ꯆꯤꯡꯒꯨꯝ ꯃꯌꯥꯝ ꯊꯥꯜꯂꯒ ꯂꯩꯕꯤꯅꯕ ꯃꯤ ꯂꯩꯔꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤꯗ ꯀꯝꯄꯤꯇꯤꯁꯟ ꯇꯧꯒꯦ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯣꯔꯠ ꯏꯁꯀꯨꯝꯕ ꯁꯨꯝꯕꯗ ꯊꯥꯅꯕ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯇꯧꯔꯛꯇ ꯌꯥꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯗꯦꯜꯂꯤ ꯅꯣꯡꯂꯤꯗ ꯊꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯥꯔꯀꯦꯠꯁꯦ ꯑꯆꯧꯕ ꯃꯥꯔꯀꯦꯠ ꯊꯤꯔꯛꯇ ꯌꯥꯔꯣꯏ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯀꯩꯅꯣꯒꯤ ꯃꯍꯩꯁꯦ ꯐꯅꯌꯥꯝ ꯂꯩꯇꯥꯔꯒꯁꯨ ꯆꯤꯡꯒꯨꯝ ꯊꯥꯕꯒꯤ ꯃꯍꯩꯁꯦ ꯐꯅꯌꯥꯝ ꯂꯩꯇꯥꯔꯒꯁꯨ ꯕꯤꯖꯤꯅꯦꯁꯀꯤ ꯑꯥꯏꯗꯤꯌꯥꯁꯦ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯆꯥꯎꯊꯣꯛꯄꯒꯤ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯆꯥꯎꯅ ꯂꯩꯇ ꯇꯥꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯝ ꯂꯣꯏꯁꯤꯟ ꯐꯥꯔꯃꯔ ꯍꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯅꯦꯕ ꯁꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥꯒꯤ ꯑꯗꯨꯒ ꯃꯥꯔꯀꯦꯠꯇ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯑꯩ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁ꯭ꯀꯤꯜꯗꯁꯨ ꯗꯤꯄꯦꯟ ꯇꯧꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯁꯦ ꯃꯥꯔꯀꯦꯠꯇ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯑꯗꯨꯒ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ ꯅꯪ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯂꯩꯌꯦꯅ ꯈꯜꯂꯁꯦꯕ ꯂꯥꯈ ꯑꯃꯗꯨꯅ ꯅꯪ ꯑꯦꯅꯤ ꯑꯥꯎꯠ ꯇꯧꯗꯨꯅ ꯆꯍꯤ ꯑꯃꯗ ꯀꯌꯥꯅꯣ ꯈꯔ ꯇꯥꯜꯂꯦꯅ ꯈꯜꯂꯁꯦꯕꯀꯣ ꯅꯪꯉꯣꯟꯗ ꯁ꯭ꯀꯤꯜꯁꯦ ꯂꯩꯔꯦꯕ ꯀꯟꯁꯤꯁꯇꯦꯟꯂꯤ ꯅꯪ ꯇꯥꯟꯕ ꯉꯝꯃꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯄꯩꯁꯥꯗꯤ ꯌꯥꯝ ꯄꯥꯏꯖꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯃꯥꯔꯀꯦꯠꯅꯤ ꯀꯌꯥꯝ ꯆꯥꯎꯒꯦ ꯀꯥꯟꯁꯤꯗ ꯕꯤꯂꯤꯌꯟ ꯇꯥꯟꯕ ꯌꯥꯕ ꯃꯥꯔꯀꯦꯠꯅꯦꯕ ꯈꯪꯉꯣꯕ ꯄꯩꯁꯥꯕꯨꯗꯤ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯗꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯃꯍꯩ ꯍꯩꯇꯥꯔꯕ ꯄꯩꯁꯥꯗꯤ ꯈꯜꯂꯨꯅꯨ ꯃꯌꯥꯝ ꯏꯟꯚꯦꯁ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤꯁꯨ ꯂꯝꯕꯤ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯔꯀꯦꯠꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦꯕ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗꯗꯤ ꯑꯗ ꯅꯪꯅ ꯇꯝꯃꯤꯕ ꯃꯍꯩꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯩꯇꯥꯔꯒꯗꯤ ꯄꯩꯁꯥꯁꯦ ꯍꯥꯏꯗꯤ ꯕꯤꯂꯤꯌꯟꯗ ꯇꯥꯟꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯌꯦꯕ ꯕꯤꯂꯤꯌꯟꯗ ꯇꯥꯟꯕ ꯍꯥꯏꯁꯦ ꯅꯪꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯗꯤ ꯑꯗꯨꯝ ꯇꯥꯟꯗꯧ ꯅꯠꯇꯦꯀꯣ ꯃꯍꯩꯗꯨꯕꯨ ꯍꯩꯔꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯄꯤꯕꯤꯅꯕ ꯃꯌꯥꯝ ꯑꯗꯨꯒꯤꯁꯨ ꯂꯝꯕꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯐꯖꯅ ꯍꯩꯇꯥꯔꯒꯗꯤ ꯕꯦꯡꯛꯇ ꯆꯪꯈꯤꯕ ꯌꯥꯏ ꯑꯃ ꯆꯪꯈꯤꯕ ꯌꯥꯏ ꯑꯃ ꯆꯪꯈꯤꯕ ꯌꯥꯏꯀꯣ ꯃꯥꯏꯁꯨ ꯂꯝꯕꯤ ꯃꯌꯥꯝ ꯂꯩꯖꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯁꯤꯒꯤ ꯃꯥꯔꯀꯦꯠ ꯆꯤꯡꯒꯨꯝ ꯊꯥꯕ ꯉꯥꯅꯨ ꯂꯣꯏꯕ ꯕꯣꯏꯂꯔ ꯂꯣꯏꯕꯁꯦ ꯑꯁꯤꯒꯤ ꯆꯦꯂꯦꯟꯖ ꯁꯤꯃꯗꯤ ꯅꯪ ꯂꯩꯔꯔꯣꯏꯕ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯃꯥꯔꯀꯦꯠ ꯆꯥꯎꯕꯒꯤ ꯑꯃ ꯑꯅꯤꯁꯨꯕꯗ ꯅꯪ ꯉꯥꯅꯨ ꯂꯣꯏꯕꯒꯤ ꯀꯔꯕꯥꯔ ꯇꯧꯔꯝꯃꯦꯅ ꯈꯜꯂꯣꯕ ꯅꯪ ꯀꯔꯕꯥꯔꯁꯤꯅ ꯍꯣꯏ ꯌꯥꯝ ꯆꯥꯎꯗꯅ ꯀꯝꯄꯅꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯀꯣꯏꯕ ꯆꯠꯄꯗ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯃꯦꯅꯦꯖꯔ ꯂꯩꯔꯤꯕ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯦꯟꯅꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯈꯨꯠꯊꯥꯒꯤ ꯃꯥꯔꯀꯦꯠꯁꯦ ꯅꯪ ꯆꯥꯎꯅ ꯍꯣꯏ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 10ꯃꯨꯛꯇꯤ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦꯕ ꯂꯥꯈ 5-10ꯃꯨꯛꯇꯤ ꯅꯪ ꯄꯥꯏꯔ ꯂꯩꯔꯦꯅꯦꯕ ꯑꯗꯨꯒ ꯅꯪ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯄ ꯃꯇꯝꯗꯅꯦ ꯅꯪ ꯊꯕꯛꯇꯣ ꯈꯔ ꯕꯦꯔꯥ ꯀꯥꯔꯛꯀꯅꯦꯕ ꯀꯥꯔꯣꯏꯗ꯭ꯔꯥ ꯑꯗꯣ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇꯗꯤ ꯅꯪ ꯁꯤꯡꯒꯥꯄꯨꯔꯗ ꯀꯣꯏꯕ ꯆꯠꯂꯦꯅ ꯈꯜꯂꯣꯕ ꯀꯣꯏꯕ ꯆꯠꯂꯦꯅ ꯈꯜꯂꯁꯤ ꯑꯗꯨꯗ ꯃꯐꯝꯗꯨ ꯏꯟꯇꯔꯅꯦꯠ ꯐꯪꯉꯕ ꯅꯪ ꯂꯦꯞꯇꯣꯞ ꯑꯃ ꯄꯨꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯃꯐꯝꯗꯨ ꯑꯗꯨꯝ ꯇꯥꯟ ꯌꯥꯏꯕ ꯃꯐꯝ ꯂꯣꯀꯦꯁꯟ ꯂꯩꯇꯦꯕ ꯃꯥꯒꯤ ꯏꯟꯇꯔꯅꯦꯠ ꯐꯪꯕ ꯗꯤꯚꯥꯏꯁ ꯑꯃ ꯐꯣꯟ ꯈꯪꯗꯦ ꯂꯦꯞꯇꯣꯞ ꯈꯪꯗꯦ ꯁꯨꯝꯕ ꯑꯃ ꯂꯩꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ
ꯃꯥꯏ ꯑꯦꯗꯚꯥꯟꯇꯦꯖ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯦꯅꯤ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯌꯥꯏ ꯑꯣꯐꯤꯁ ꯂꯩꯇꯦ ꯃꯤꯒꯤ ꯃꯊꯥ ꯁꯥꯕ ꯂꯩꯇꯦꯀꯣ ꯅꯪꯅ ꯄꯣꯠꯇꯣ ꯁꯤꯠꯀꯅꯤ ꯁꯤꯠꯀꯗꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯅꯪ ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯅꯩꯅꯔꯅ ꯇꯧꯗ꯭ꯔꯣ ꯁꯤꯁꯨ ꯃꯥꯏ ꯂꯥꯏꯟ ꯑꯃꯅꯦꯕ ꯃꯤ ꯑꯗꯨꯗ ꯉꯝꯖꯕ ꯃꯣꯏꯅ ꯏꯟꯖꯈꯤꯁꯅꯣꯕꯀꯣ ꯑꯗꯨꯒ ꯅꯪꯅ ꯆꯪꯉꯛꯑꯕꯅꯤꯅ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ ꯇꯧꯒꯦꯅ ꯋꯥꯈꯜꯗꯣ ꯂꯦꯞꯄꯕꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯣꯛꯇꯣ ꯈꯤꯇꯪꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯇꯣꯉꯥꯟꯅ ꯈꯤꯇꯪꯗꯤ ꯊꯥꯗꯕꯤꯌꯨ ꯍꯥꯏꯕ ꯋꯥꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯦ ꯐꯤꯖꯤꯛꯁꯇ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯒꯦꯔꯦꯟꯇꯤ ꯂꯩꯕ ꯅꯠꯇꯦꯕ ꯒꯦꯔꯦꯟꯇꯤ ꯂꯩꯇꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔ ꯂꯥꯛꯈ꯭ꯔꯕꯅꯤ ꯊꯕꯛ ꯐꯪꯕꯁꯨ ꯅꯠꯇꯦ ꯑꯃ ꯐꯪꯕꯁꯨ ꯅꯠꯇꯦꯕ ꯑꯗꯩꯗ ꯀꯣꯛ ꯊꯥꯗꯗꯅ ꯁꯖꯦꯁꯟꯕꯨ ꯍꯥꯏꯕꯅꯤ ꯑꯃ ꯑꯣꯖꯥꯅ ꯁꯥꯔ ꯕꯤꯁ꯭ꯋꯖꯤꯠꯄꯨ ꯍꯥꯏꯕꯅꯤ ꯃꯥꯅ ꯉꯥꯡꯕꯗꯨꯕꯨ ꯇꯥꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤ ꯀꯥꯏꯅ ꯇꯧꯗꯅ ꯑꯗꯩ ꯀꯣꯛ ꯃꯌꯥꯝ ꯁꯥꯟꯅꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯊꯥꯗ ꯂꯥꯛꯑꯦꯕ ꯊꯥꯗꯔ ꯃꯇꯨꯡ ꯐꯥꯎꯕ ꯑꯩ ꯄꯩꯁꯥ ꯐꯪꯅꯤ ꯍꯥꯏꯕ ꯒꯦꯔꯦꯟꯇꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤꯅꯦꯕ ꯑꯗꯨꯗ ꯊꯥꯗꯔꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯗ ꯊꯥꯗꯔꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ ꯊꯥꯗꯔꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯥꯗꯒꯗꯕ ꯅꯤꯌꯣꯝ ꯆꯨꯝꯗꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯃꯥꯏꯅ ꯆꯍꯤ ꯈꯔꯗꯤꯀꯣ ꯊꯥꯒꯤ ꯋꯥꯈꯟꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯁꯤꯁꯨ ꯆꯍꯤꯗ ꯁꯨꯝ ꯀꯣꯛꯇꯣ ꯆꯍꯤꯗ ꯁꯨꯝ ꯈꯜꯂꯣ ꯆꯍꯤ 1-2 ꯊꯝꯒꯦꯅ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯅꯤꯌꯣꯝꯕꯨ ꯆꯨꯝꯃꯗꯤ ꯃꯤꯗ ꯂꯩꯔꯦ ꯊꯥꯗ ꯁꯨꯝ ꯂꯥꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯑꯅꯝꯕꯅꯗꯤ ꯑꯩꯅ ꯁꯤꯗꯩꯗ ꯐꯖꯅ ꯊꯥꯗꯕꯤꯌꯣ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯕ ꯃꯤ ꯑꯅꯝꯕꯅ ꯄꯩꯁꯥꯁꯨ ꯃꯥꯡ ꯇꯣꯛꯈꯤꯕ ꯁꯤ ꯊꯕꯛꯁꯤꯗ ꯃꯥꯡꯉꯤꯁꯤꯗꯣ ꯅꯦꯒ꯭ꯂꯦꯛ ꯆꯥꯕ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯉꯥꯛꯇꯅꯦ ꯑꯣꯏꯗꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯁꯨꯝ ꯁꯨꯅꯤꯡꯗꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕ ꯑꯗꯒꯤ ꯑꯅꯧꯕ ꯈꯪꯅꯤꯡꯗꯕ ꯀꯣꯛꯁꯦ ꯊꯥꯗꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯟ ꯃꯣꯏ ꯋꯥꯈꯜꯗ ꯈꯜꯂꯤꯁꯦ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯂꯥꯏ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇꯕꯨ ꯂꯥꯛꯑꯒꯗꯤ ꯄꯩꯁꯥ ꯌꯥꯝ ꯂꯥꯏꯅ ꯐꯪꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯡꯗꯨꯗ ꯂꯥꯛꯈ꯭ꯔꯕꯅꯦ ꯑꯁꯤꯅꯤ ꯑꯍꯥꯟꯕ ꯁꯣꯏꯔꯤꯁꯦ ꯑꯗꯨꯒ ꯊꯦꯡꯅꯔꯀꯥꯟꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯣꯏꯔꯛꯇꯕꯗꯣ ꯂꯥꯏꯔꯝꯗꯕꯗꯣ ꯑꯗꯨ ꯀꯥꯟꯗ ꯊꯥꯗꯣꯛ ꯆꯠꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅꯅꯦꯕ ꯃꯤ 100ꯗ 95%ꯗꯤ ꯃꯥꯡꯉꯦ 5% ꯈꯛꯇꯅꯤ ꯀꯥꯏ ꯍꯥꯏꯅꯩꯁꯦ ꯑꯗꯣ 5%ꯗ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯗꯣ ꯈꯤꯇꯪ ꯀꯣꯛꯁꯦ ꯁꯤꯗꯩꯗ ꯊꯥꯗꯕꯤꯔꯒ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯐꯖꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯇꯝꯃꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯑꯗ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛꯇꯣ ꯍꯌꯦꯡ ꯀꯣꯂꯦꯖꯇ ꯂꯥꯏꯔꯤꯛ ꯄꯥꯗ ꯌꯥꯗꯦꯅ ꯑꯗꯨꯃꯥꯏꯅ ꯄꯥꯏ ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯈꯤ ꯑꯗꯨꯃꯥꯏꯅ ꯄꯥꯔꯒ ꯅꯩꯅꯔꯒ ꯋꯥꯈꯜꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯜꯂꯒ ꯅꯩꯅꯕꯗꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯁꯤꯗꯁꯨ ꯀꯨꯏꯔꯃꯤ ꯆꯍꯤ 10 ꯇ꯭ꯔꯦꯠ ꯇꯧꯕ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯁꯤ ꯃꯅꯥꯛꯇ ꯆꯍꯤ 10ꯗꯤ ꯁꯨꯔꯕ ꯂꯥꯛ 90 ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯣꯛꯈ꯭ꯔꯦ ꯆꯍꯤ 10 ꯃꯇꯨꯡꯗ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯃꯥꯅ ꯑꯗꯨꯅ ꯀꯨꯏꯔꯒ ꯍꯩꯅꯤꯗꯤ ꯈꯜꯂꯨꯅꯨ ꯑꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯗꯤ ꯐꯅ ꯀꯨꯏꯔꯁꯨ ꯍꯩꯔꯣꯏꯕ ꯍꯥꯏꯗꯤ ꯑꯁꯤꯅꯦꯕ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯍꯦꯕꯤꯠ ꯐꯣꯔꯃꯦꯁꯟꯗꯣ ꯊꯕꯛ ꯑꯃ ꯍꯟꯖꯤꯟ ꯇꯧꯔꯒꯗꯤ ꯍꯦꯕꯤꯠ ꯑꯣꯜꯂꯦ ꯍꯥꯏꯕꯅꯦꯕ ꯊꯕꯛ ꯑꯃ ꯅꯤꯌꯣꯝ ꯆꯨꯝꯗꯅꯦ ꯍꯟꯖꯤꯟ ꯇꯧꯔꯒꯗꯤ ꯅꯤꯌꯣꯝ ꯆꯨꯝꯗꯕ ꯍꯥꯏꯕꯗꯣ ꯍꯦꯕꯤꯠ ꯑꯣꯜꯂꯦꯕ ꯍꯦꯟꯅ ꯅꯤꯌꯣꯝꯗꯨ ꯆꯨꯝꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯇꯧ ꯉꯝꯃꯔꯣꯏꯕ ꯅꯤꯌꯣꯝ ꯆꯨꯝꯗꯅ ꯁꯨꯝ ꯆꯠꯈ꯭ꯔꯅꯦꯕ ꯍꯦꯕꯤꯠꯇ ꯑꯗꯨꯅ ꯍꯦꯟꯅ ꯄꯩꯁꯥꯗꯣ ꯃꯥꯡ ꯆꯠꯈ꯭ꯔꯅꯦꯕ ꯀꯨꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯕꯨꯗꯤ ꯇ꯭ꯔꯦꯗꯤꯡ ꯃꯇꯥꯡꯗꯤ ꯈꯪꯕ ꯀꯨꯏꯔꯛꯑꯕꯅꯤꯅ ꯁꯤ ꯍꯥꯏꯕ ꯑꯗꯣ ꯃꯇꯨꯡꯗ ꯂꯦꯞꯇꯣꯞ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯇꯧ ꯀꯥꯟꯗꯗꯤ ꯄꯩꯁꯥ ꯇꯛꯈꯠꯇꯅ ꯃꯥꯡꯕ ꯍꯥꯏꯗꯤ ꯅꯤꯌꯣꯝ ꯑꯗꯨꯝ ꯁꯣꯏꯔꯕꯅꯤꯅ ꯉꯁꯥꯏ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯨ ꯉꯝꯃꯛꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯄ꯭ꯔꯦꯛꯇꯤꯁꯇ ꯇꯧꯔ ꯁꯨꯝ ꯆꯠꯈꯤꯕ ꯁꯣꯏꯅ ꯉꯁꯤꯁꯨ ꯇꯧꯕ ꯍꯌꯦꯡ ꯇꯧꯕ ꯍꯪꯆꯤꯠꯁꯨ ꯇꯧꯕ ꯑꯗꯨ ꯀꯥꯟꯗ ꯅꯨꯡ ꯀꯟꯁꯤꯟꯈ꯭ꯔꯦꯕ ꯐꯠꯇꯕ ꯍꯦꯕꯤꯠꯇꯣ ꯑꯗꯨꯅ ꯃꯥꯅ ꯍꯦꯟꯅ ꯁꯥꯊꯤꯈ꯭ꯔꯦꯕ ꯆꯍꯤ 1-2 ꯇ꯭ꯔꯦꯠ ꯇꯧꯕ ꯃꯤꯗꯒꯤ 10 ꯇꯧꯕ ꯃꯤꯗꯨꯅꯦ ꯑꯗꯨꯒ ꯄꯩꯁꯥ ꯁꯨꯡꯇꯥꯟ ꯉꯝꯗꯕ ꯑꯗꯨꯝꯕ ꯃꯤꯁꯨ ꯂꯩꯕ ꯑꯗꯨꯅ ꯍꯦꯛ ꯍꯧꯕꯗꯒꯤ ꯅꯤꯌꯣꯝ ꯆꯨꯝ ꯇꯧꯕ ꯑꯩꯅ ꯍꯥꯏꯁꯦ ꯇ꯭ꯔꯦꯗꯤꯡ ꯁꯨꯡꯍꯩ ꯍꯩꯇꯕ ꯃꯤ ꯑꯃ ꯇꯥꯛꯄ ꯂꯥꯏ ꯍꯩꯔꯝꯕ ꯃꯤ ꯑꯃ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕ ꯍꯥꯟꯅꯗꯤ ꯍꯩꯔ ꯂꯥꯛꯄ ꯑꯃꯨꯛ ꯍꯩꯔ ꯂꯥꯛꯄ ꯄꯣꯠꯁꯤ ꯃꯥꯁꯤ ꯈꯤꯇꯪꯗꯤ ꯇꯝꯃꯨꯔꯕ ꯍꯥꯏꯇꯥꯔꯦ ꯊꯥ ꯈꯔꯗꯤ ꯃꯁꯥꯅ ꯇꯧꯖꯔꯨꯔꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯇꯥꯛꯄꯁꯦ ꯁꯤꯗꯤ ꯈꯔ ꯑꯃꯨꯛ ꯋꯥꯏꯑꯦꯕ ꯁꯨꯡꯍꯩ ꯍꯩꯇꯕ ꯃꯤ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯉꯣꯟꯗꯗꯤ ꯑꯅꯧꯕ ꯍꯦꯕꯤꯠꯇꯣ ꯁꯠ ꯍꯥꯞꯈꯤꯗꯣꯏꯅꯦꯕ ꯅꯣꯏꯗꯁꯨ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯩ ꯍꯥꯏꯗꯅ ꯍꯦꯕꯤꯠ ꯑꯇꯣꯞꯄ ꯖꯨꯋꯥꯔꯒꯤ ꯀꯩꯀꯩ ꯑꯗꯨꯝꯕꯗꯨ ꯁꯦꯝꯗꯣꯛꯄ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡꯁꯤꯗ ꯅꯨꯡ ꯀꯟꯁꯤꯟꯕ ꯐꯠꯇꯕ ꯍꯦꯕꯤꯠꯇ ꯀꯟꯁꯤꯟꯕ ꯂꯩꯌꯦꯕ ꯃꯤꯁꯦ ꯍꯥꯏꯗꯤ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝ ꯇꯧꯗ ꯂꯨꯄꯥ 1,00,000 ꯍꯥꯞꯆꯤꯜꯂꯒ ꯔꯤꯛꯁꯀꯥꯁꯦ 10,000 ꯂꯧꯕ ꯅꯨꯡꯒꯥꯁꯦ ꯗꯨꯛ ꯆꯣꯡꯉ ꯖꯨꯋꯥꯔ ꯁꯥꯟꯅꯕꯃꯥꯏꯅ ꯁꯨꯝ ꯁꯥꯟꯅꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯥꯏꯅ ꯀꯟꯁꯤꯟꯈꯤꯕ ꯃꯤ ꯂꯩꯌꯦꯕ ꯑꯁꯨꯝꯕꯁꯤ ꯑꯃꯨꯛ ꯈꯤꯇꯪ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯋꯥꯏꯑꯦꯗꯤ ꯂꯣꯏ ꯁꯦꯝꯗꯣꯛꯄꯗꯤ ꯌꯥꯏꯀꯣ ꯑꯗ ꯁꯤꯗ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯤꯅꯦ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ